Bye bye Amadi New Year Numitsingda Harao Kummei Toudanaba Arambai Yaona Maikei Kayadagi Athingba Thamlakli. Hauji Thogliba Lan asina maram oiraga Mayum Makai Maina Chakraba Lan Jenariba Iresa Mayamasigi Yengduna. Aikoina Mamang the Kisu Hoduna Ningol Sako Bamade Makal Amata Kummei-Harao Toudanaba Toudanaba Haizaduna Lakle. Makata Rakpada Lakliba Bye bye Amasung New Year Numit Asida Loudspeaker season Aduna Lau Kongba Kummei-Harao Touba Amasung Picnic na Chingba Chatpa Toudanaba Arambai Tengol Unit 21 gi Maikei dagi akan bawafam Thamlakli. Loina Thamlakli bawafam asi thugaiduna chalamba miyoi group adu Arambai Tengol na pirakpa chairag adu masana yana lawjagadabani hainasu unit asigi Maikei dagi thokpa cherol ama na phongdorokle. Nakal amaromda chaliba chahi asigi December 19 bye bye amade lakadoriba chahi 2024 January ama New Year gi thauramsing Yaripok Maikei romda pangthokpiganu amade chahi sudana mayai ka bachinjak chasin thakchilaga Gari Thobiganu haina Nongpok sayang apunba loop NSAL na miyamda appeal tawragle. Ngarang Yaripok Police Station da Yaripok Maikei dagi club sing na saruk yaduna miphamama pangthoktu warep kaya lawkhrei. Nongpok sayang apunba loop na mapungoy ba thaudang lawduna. Ngarang Yaripok Police Station da pangthokiba miphamadu NSAL gi President Laisram Anan Khuman, Secretary Longjam Dijen, SEDU Club ki President Nong Maithem Suvas, SDPO Yaripok MD Razakuddin, OC Yaripok MJ, Zahir Uddin amade Yaripok Maikei da leba club singi mihut singsu saruk yakhe. Mifam aduga mari lainana Nongpok sayangi President Laisram Anan Khuman na miyamda appeal tawraduna hai. Lakliba sahi loiba amade sahi haubagi thauram sing Yaripok Maikei da paksan na pangthokhandaba haiba wafam phongdokhe.